ꯑꯩꯅ ꯉꯁꯤ ꯅꯈꯣꯏꯅ ꯄꯨꯟꯁꯤꯗ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯨ ꯐꯪꯅꯕꯒꯤꯗꯃꯛ ꯀꯔꯤ ꯇꯧꯒꯅꯤ? ꯅꯪꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯗꯒꯤ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨꯗ ꯀꯔꯝꯅ ꯌꯧꯒꯅꯤ? ꯃꯤꯅꯤꯠ ꯑꯃꯠꯇ ꯈꯟꯃꯤꯟꯅꯁꯤ꯫ ꯑꯩꯈꯣꯏ ꯅꯪꯒꯤ ꯑꯉꯥꯡꯒꯤ, ꯌꯨꯝꯒꯤ, ꯁꯦꯜꯒꯤ, ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯃꯪꯖꯕ ꯃꯪ ꯂꯩꯕ꯭ꯔꯥ? ꯑꯥꯁꯥ ꯇꯧꯖꯕ ꯂꯩꯕ꯭ꯔꯥ? ꯇꯧꯒꯦ ꯈꯟꯕ, ꯐꯪꯒꯦ ꯈꯟꯕ, ꯅꯪꯅ ꯌꯧꯒꯦ ꯈꯟꯕ ꯀꯔꯤꯒꯨꯝꯕ ꯂꯩꯕ꯭ꯔꯥ? ꯑꯩꯈꯣꯏ ꯑꯃꯗꯒꯤ ꯑꯃꯗ ꯌꯧꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯁꯨꯝ ꯇꯟꯗꯦ ꯃꯥꯟꯗꯦ ꯂꯦꯡꯗꯅ ꯀꯔꯤꯃꯠꯇ ꯍꯣꯡꯗꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯡꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯀꯅꯥ ꯀꯅꯥ ꯈꯪꯕꯤꯕꯒꯦ? ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯨ ꯈꯥꯝꯗꯨꯅ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯑꯃꯨꯛ ꯆꯦꯜꯍꯟꯕ ꯗꯔꯀꯥꯔ ꯂꯩ꯫ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯂꯤꯕ ꯑꯣꯏꯔꯒꯁꯨ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯊꯣꯛꯄ ꯗꯔꯀꯥꯔ ꯂꯩ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯅꯤꯡ ꯍꯟꯕꯒꯤ ꯒꯤꯌꯔ ꯑꯗꯨ ꯁꯨꯡꯊꯝ ꯊꯝꯂꯣꯏꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯅꯪꯅ ꯇꯨꯡ ꯍꯟꯗꯨꯅ ꯂꯩꯔꯒꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯇꯧꯍꯟꯅꯤꯡꯂꯤꯕ ꯑꯗꯨ ꯁꯨꯡꯇꯧ ꯇꯧꯕ ꯉꯝꯂꯣꯏ꯫ ꯄꯥꯎꯔꯧ 19:19 ꯍꯥꯏ, ꯎꯖꯅꯤꯡꯕ ꯂꯩꯇ꯭ꯔꯕ ꯃꯤꯅ ꯃꯥꯡꯉꯤ꯫ ꯅꯪꯒꯤ ꯇꯧꯅꯤꯡꯕ, ꯅꯪꯒꯤ ꯑꯥꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯒꯗꯤ ꯅꯪ ꯑꯥꯁꯥ ꯂꯩꯇꯕ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯥꯁꯥ ꯂꯩꯇ꯭ꯔꯕꯗ ꯊꯃꯣꯏ ꯑꯗꯨ ꯀꯥꯏ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏ꯫ ꯅꯪꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯊꯧꯔꯥꯡ ꯑꯃꯠꯇ, ꯄꯥꯟꯗꯝ ꯑꯃꯠꯇ, ꯃꯪ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯦ꯫ ꯃꯇꯝꯗꯨꯗ ꯅꯪꯅ ꯏꯁ꯭ꯋꯔꯅ ꯃꯪ ꯑꯃꯠꯇ ꯄꯤꯕꯤꯔꯕꯗꯤ ꯐꯅꯤꯗꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯆꯤꯟꯗ ꯁꯣꯜꯂꯒ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯊꯤꯖꯧ, ꯃꯪ ꯑꯃ ꯊꯤꯖꯧ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯨ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯃ ꯅꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯉꯨ, ꯕꯥꯏꯕꯜꯗꯨ ꯄꯥꯎ, ꯑꯗꯨꯒ ꯃꯁꯤ ꯑꯩꯒꯤꯅꯤ, ꯑꯇꯣꯞꯄꯒꯤ ꯅꯠꯇꯦ, ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯍꯥꯏꯌꯨ꯫ ꯊꯥꯖꯕꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯕꯥꯏꯕꯜꯅ ꯍꯥꯏ, ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯤꯕꯁꯤꯡ ꯑꯗꯨ ꯎꯗꯒꯤ ꯑꯃꯨꯟꯕ ꯕꯣꯔꯣꯏ ꯀꯦꯜꯂꯛꯄꯗꯧꯅꯗꯤ ꯀꯦꯜꯂꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯗ ꯍꯤꯡꯍꯟꯅꯤꯡꯉꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯑꯩꯁꯨ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯆꯦꯠꯅ ꯂꯩꯒꯗꯕꯅꯤ, ꯑꯩꯁꯨ ꯍꯤꯡꯒꯅꯤ ꯍꯥꯏꯅ ꯆꯦꯠꯅ ꯂꯩꯒꯗꯕꯅꯤ꯫ ꯃꯌꯥꯝ, ꯅꯈꯣꯏꯁꯤ ꯂꯥꯟ ꯁꯣꯛꯅꯕ ꯃꯥꯟꯗꯦꯗꯥ꯫ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯆꯨꯝꯅꯗꯪ ꯐꯝꯗꯨꯅ ꯊꯣꯛꯂꯕ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯅꯩ꯫ ꯐꯤꯂꯤꯞꯄꯤꯌꯥꯒꯤ 3:19-18 ꯄꯣꯜꯅ ꯄꯦꯟꯊꯣꯛꯆꯕ ꯇꯝꯖꯔꯦ ꯍꯥꯏꯅ ꯍꯥꯏ꯫ ꯄꯦꯟꯊꯣꯛꯆꯕ ꯑꯃꯁꯨꯡ ꯐꯪꯅꯕ ꯍꯣꯠꯅꯕ ꯑꯅꯤ ꯑꯁꯤ ꯆꯥꯡ ꯑꯃꯗ ꯊꯝꯒꯗꯕꯅꯤ, ꯂꯥꯟꯅ ꯂꯧꯔꯣꯏꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯄꯣꯜꯅ ꯍꯥꯏꯔꯤꯕꯁꯤ ꯃꯍꯥꯛꯅ ꯑꯣꯏꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯖꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯝꯒꯗꯕ ꯑꯗꯨꯒꯤꯗꯃꯛ ꯃꯥꯡꯗ ꯑꯗꯨꯝ ꯆꯪꯁꯤꯜꯂꯤ ꯍꯥꯏꯕꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯃꯁꯤ ꯈꯪꯕꯒꯦ? ꯅꯍꯥꯛꯅ ꯐꯪꯒꯦ ꯍꯥꯏꯅ ꯇꯥꯜꯂꯤꯕ ꯑꯗꯨ ꯐꯪꯅꯕꯒꯤꯗꯃꯛ ꯆꯠꯂꯤꯉꯩ ꯂꯝꯕꯤꯗ ꯃꯤꯠꯀꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯅ ꯄꯦꯟꯊꯣꯛꯆꯕ ꯑꯗꯨꯅꯤ꯫ ꯑꯩꯒꯤꯁꯨ ꯑꯆꯧꯕ ꯃꯪ ꯑꯃ ꯂꯩꯖꯈꯤ, ꯑꯗꯨꯕꯨ ꯃꯗꯨ ꯐꯪꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯄꯦꯟꯊꯣꯛꯆꯕ ꯍꯥꯏꯕꯗꯨ ꯑꯩꯅ ꯈꯪꯂꯛꯈꯤꯗꯦ꯫ ꯏꯁ꯭ꯋꯔꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯊꯝꯕꯤꯔꯤꯕ ꯑꯆꯧꯕ ꯃꯪꯂꯥꯟ ꯑꯗꯨꯒ ꯆꯍꯤ ꯀꯌꯥ ꯑꯃ ꯋꯥꯅ ꯂꯦꯟꯈꯤ꯫ ꯃꯔꯝꯗꯤ ꯑꯩꯅ ꯉꯁꯤ ꯇꯥꯛꯆꯒꯦ ꯈꯜꯂꯤꯕ ꯈꯥꯡꯕ ꯀꯟꯕ, ꯍꯟꯕ ꯂꯩꯇꯕ ꯑꯃꯗꯤ ꯑꯄꯤꯛꯄꯗꯒꯤ ꯍꯧꯕ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯟꯅ ꯈꯪꯂꯝꯗꯦ꯫ ꯂꯩꯇꯕ ꯑꯗꯨꯗ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯔꯩꯕ ꯑꯗꯨꯗ ꯄꯦꯟꯊꯣꯛꯄ, ꯅꯨꯡꯉꯥꯏꯊꯣꯛꯄꯁꯨ ꯇꯝꯒꯗꯕꯅꯤ꯫ ꯂꯝꯕꯤ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯂꯝꯕꯤꯗꯨꯒꯤ ꯃꯇꯥꯡꯗ ꯇꯥꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯁꯤꯡꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯅ ꯕꯥꯏꯕꯜꯅ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯒꯤ ꯋꯥ ꯇꯥꯎ ꯍꯥꯏꯅ ꯍꯥꯏ꯫ ꯅꯈꯣꯏꯅ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯃꯗꯨꯒꯤ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯃꯤꯠꯀꯨꯞ ꯈꯨꯗꯤꯡꯁꯨ ꯅꯨꯡꯉꯥꯏꯕ ꯉꯝꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯍꯣꯡꯗꯅ ꯇꯟꯊꯅꯕꯒꯤꯗꯃꯛ ꯁꯦꯝꯈꯤꯕ ꯅꯠꯇꯦ꯫ ꯑꯃꯦꯟ꯫ ꯑꯩꯅ ꯉꯁꯤ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯑꯃ ꯇꯧꯈꯤ꯫ ꯑꯩ ꯈꯟꯕꯗ ꯑꯁꯤꯒꯨꯝꯕꯁꯤ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯇꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯧꯅꯔꯤꯗꯨ ꯅꯠꯇꯕ
ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯗꯤ ꯆꯥꯕꯗ ꯈꯔ ꯄꯦꯠꯂꯤ, ꯌꯥꯝꯅꯁꯨ ꯆꯥꯗꯦ, ꯑꯗꯨꯅ ꯆꯥꯔꯤꯕ ꯈꯔꯗꯨ ꯍꯥꯎꯅ ꯆꯥꯅꯤꯡꯏ꯫ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯐꯖꯕ ꯔꯦꯁꯇꯨꯔꯦꯟꯠ ꯄꯣꯁ ꯑꯣꯐ ꯒ꯭ꯔꯤꯜ ꯍꯥꯏꯕ ꯑꯃꯈꯛꯇ ꯆꯥꯕ ꯆꯠꯂꯝꯃꯤ, ꯍꯥꯟꯅꯁꯨ ꯆꯠꯇ꯭ꯔꯤ ꯃꯐꯝꯗꯨꯗ, ꯑꯗꯨꯅ ꯃꯗꯨꯗ ꯂꯩꯕ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯈꯪꯅꯤꯡꯗꯅ ꯑꯩꯅ ꯀꯔꯝꯕꯅ ꯍꯥꯎꯋꯤ, ꯁꯂꯥꯗꯁꯤꯕꯨ ꯀꯔꯝꯕꯅ ꯍꯥꯎꯋꯤ, ꯑꯦꯟꯁꯥꯡꯁꯤꯕꯨ ꯀꯔꯝꯕꯅ ꯍꯥꯎꯋꯤ ꯍꯥꯏꯅ ꯌꯥꯝꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝꯅꯁꯨ ꯄꯥꯝꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯅꯨꯄꯥꯗꯨ ꯆꯍꯤ 15ꯃꯨꯛ ꯂꯩꯔꯛꯂꯕ ꯖꯥꯠꯅꯤ ꯃꯐꯝꯗꯨꯗ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯈꯤ, ꯃꯗꯨꯗꯤ ꯑꯩꯅ ꯉꯥꯒꯤ ꯑꯃꯒꯤ ꯑꯃꯨꯛ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ, ꯑꯩ ꯀꯩꯅꯣꯃꯇ ꯍꯥꯏꯖꯒꯦ, ꯑꯩ ꯅꯉꯣꯟꯗ ꯉꯛꯍꯟꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ, ꯍꯣꯏ, ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ, ꯌꯥꯏꯅꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯇꯦꯕꯜꯗ ꯐꯝꯂꯤꯕ ꯃꯌꯥꯝꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯑꯩꯅ ꯃꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯁꯨꯈꯪ ꯈꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯑꯩꯅ ꯈꯟꯕꯗ ꯃꯤꯅ ꯇꯧꯅꯔꯤꯁꯤ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯑꯃ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯃꯦꯟ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯈꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯆꯥꯛꯂꯦꯟꯗꯨꯃ ꯃꯥꯡꯍꯜꯂꯝꯕ ꯌꯥꯕꯅꯤ꯫ ꯑꯃꯦꯟ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯤ ꯍꯥꯟꯅꯒꯤ ꯇꯜꯂꯕ ꯑꯗꯨꯒꯤꯗꯃꯛ ꯁꯦꯝꯂꯛꯈꯤꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯊꯕꯛꯇꯨ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧ, ꯇꯣꯉꯥꯟꯕ ꯑꯃꯗꯤ ꯇꯧ꯫ ꯍꯟꯗꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯇꯣꯉꯥꯟꯕ ꯁꯝꯀꯛ ꯑꯃ ꯀꯛꯄ ꯆꯠꯄꯗ ꯁꯝ ꯀꯛꯂꯤꯕ ꯅꯨꯄꯤꯗꯨꯗ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯀꯛꯎ ꯍꯥꯏꯈꯤ꯫ ꯌꯦꯡꯉꯨꯅꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯊꯪꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯪ ꯑꯃ, ꯇꯧꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯃꯗꯨ ꯅꯍꯥꯛꯀꯤ ꯃꯥꯡꯗ ꯊꯝꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯃꯗꯨ ꯄꯨꯟꯁꯤꯅ ꯎꯝꯁꯤꯟꯈꯤꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯥꯁꯥ, ꯃꯪ ꯑꯃꯗꯤ ꯇꯧꯒꯦ ꯈꯟꯕ ꯑꯄꯥꯝꯕꯁꯤꯡ ꯑꯁꯤ ꯃꯥꯡꯈꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏ꯫ ꯃꯁꯤ ꯀꯅꯥ ꯈꯪꯕꯤꯕꯒꯦ? ꯑꯁ, ꯑꯩ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯈꯟꯒꯗꯕ ꯂꯩ ꯍꯥꯏꯅ ꯂꯩꯅꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯁꯨ ꯈꯪꯅꯔꯕ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯍꯕꯀꯨꯛ 2:1-3 ꯅꯧꯅ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯃꯁꯤꯗ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯈ꯭ꯔꯕ ꯎꯖꯅꯤꯡꯕ ꯑꯗꯨ ꯊꯝꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯤ꯫ ꯑꯋꯥꯡꯕ ꯌꯨꯝ ꯀꯥꯈꯠꯇꯨꯅ ꯑꯩꯒꯤ ꯋꯥꯀꯠꯀꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯥꯏꯅꯤꯡꯊꯧꯅ ꯀꯔꯤ ꯂꯥꯏꯕꯥꯎ ꯇꯥꯛꯄꯤꯔꯛꯀꯗꯧꯔꯤꯕꯅꯣ ꯇꯥꯗꯨꯅ ꯂꯩꯒꯅꯤ꯫ ꯃꯁꯤꯗ ꯍꯕꯀꯨꯛꯅ ꯌꯥꯝꯅ ꯊꯧꯅꯥ ꯂꯩꯅ, ꯀꯔꯤꯃꯠꯇ ꯑꯣꯏꯗ꯭ꯔꯦ, ꯑꯩ ꯆꯣꯛꯊꯔꯦ, ꯋꯥꯔꯦ, ꯀꯔꯝ ꯀꯥꯟꯗ ꯑꯐꯕ ꯂꯥꯛꯀꯗꯣꯏꯅꯣ ꯍꯥꯏꯅ ꯋꯥꯀꯠꯂꯝꯃꯤ꯫ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯤꯗ ꯑꯁꯤꯒꯨꯝꯅ ꯋꯥꯀꯠꯄ ꯌꯥꯎꯕꯤꯕ꯭ꯔꯥ? ꯑꯩ ꯑꯐꯕ ꯄꯥꯎ ꯈꯔ ꯇꯥꯅꯤꯡꯏ꯫ ꯑꯃꯦꯟ꯫ ꯑꯩꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯐꯕ ꯄꯥꯎꯒꯤꯗꯃꯛ ꯄ꯭ꯔꯥꯊꯅꯥ ꯇꯧꯖꯩ꯫ ꯑꯩꯉꯣꯟꯗ ꯏꯃꯦꯜꯗ ꯅꯠꯇ꯭ꯔꯒ ꯐꯣꯟꯗ ꯑꯐꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯛꯄꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯐꯠꯇꯕ ꯄꯥꯎ ꯇꯥꯅꯤꯡꯗꯦ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝꯈꯤ, ꯃꯁꯤ ꯌꯦꯡꯁꯤ ꯃꯌꯥꯝ, ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯕ ꯌꯥꯅꯕ ꯂꯩꯄꯥꯛꯅ ꯁꯥꯕ ꯑꯄꯥꯛꯄ ꯑꯃꯗ ꯑꯩꯅ ꯅꯉꯣꯟꯗ ꯈꯪꯍꯜꯂꯤꯕ ꯄꯨꯝꯕ ꯏꯁꯟꯗꯨꯅ ꯊꯝꯃꯨ, ꯃꯔꯝꯗꯤ ꯃꯁꯤ ꯊꯣꯛꯂꯛꯀꯗꯧꯕ ꯋꯥꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨ ꯊꯣꯏꯅ ꯊꯥꯞꯄ ꯅꯠꯇ꯭ꯔꯦ, ꯃꯔꯝꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯎꯠꯂꯤꯕꯁꯤ ꯁꯣꯏꯗꯅ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯇꯞꯅ ꯊꯣꯛꯏ ꯅꯠꯇ꯭ꯔꯒ ꯑꯣꯏꯔꯒꯅꯤ ꯈꯟꯕ ꯌꯥꯏ, ꯑꯗꯨꯕꯨ ꯉꯥꯏꯕꯇ ꯀꯜꯂꯨ꯫ ꯅꯣꯡꯃ ꯊꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯐꯛꯂꯥꯡꯗ ꯈꯨꯇꯨꯝꯅ ꯁꯨꯕꯒꯨꯝꯕꯅꯤ, ꯑꯗꯨꯒ ꯀꯨꯏꯁꯨ ꯀꯨꯏꯍꯜꯂꯔꯣꯏ꯫ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯈꯔꯗ ꯑꯐꯕ ꯄꯥꯎ ꯑꯣꯏꯒꯅꯤ꯫ ꯑꯃꯦꯟ꯫ ꯏꯆꯝ ꯆꯝꯅ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤ ꯍꯛꯆꯥꯡ ꯂꯨꯝꯕ ꯈꯔ ꯍꯟꯊꯍꯟꯒꯦ ꯍꯥꯏꯕ ꯑꯣꯏꯔꯁꯨ, ꯌꯨꯝ ꯐꯖꯅ ꯁꯥꯒꯦ, ꯃꯤꯒꯤ ꯄꯩꯁꯥ ꯂꯣꯏꯅ ꯁꯤꯡꯗꯣꯛꯀꯦ, ꯋꯥꯔꯜꯗ ꯋꯥꯏꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯒꯦ, ꯋꯥꯔꯁꯤꯞ ꯇꯤꯝꯗ ꯏꯁꯩ ꯁꯛꯄ ꯌꯥꯎꯒꯦ, ꯑꯩꯒꯤ ꯌꯨꯝꯕꯥꯟꯒꯤ ꯄꯨꯟꯁꯤꯗ ꯈꯔ ꯐꯒꯠꯍꯟꯒꯦ, ꯅꯠꯇ꯭ꯔꯒ ꯂꯨꯍꯣꯡꯒꯦ, ꯑꯃ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ꯫ ꯑꯗꯨꯒꯨꯝꯕ ꯃꯪꯗꯨ ꯏꯁ꯭ꯋꯔꯅ ꯅꯉꯣꯟꯗ ꯂꯩꯍꯟꯅꯤꯡꯏ꯫
ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯊꯧꯔꯥꯡ ꯇꯧꯍꯟꯅꯤꯡꯉꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯅꯠꯇ꯭ꯔꯒ ꯑꯀꯤꯕꯅ ꯅꯪꯒꯤ ꯃꯪꯗꯨ ꯍꯨꯔꯥꯜꯍꯟꯅꯤꯡꯗꯦ꯫ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯁꯦꯡꯗꯕ ꯊꯋꯥꯏ ꯑꯃꯅꯤ, ꯃꯁꯤ ꯈꯨꯗꯤꯡꯃꯛꯇ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯈ꯭ꯔꯕ ꯀꯥꯟꯗ ꯑꯀꯤꯕ ꯂꯩ꯫ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯇꯦꯁꯇꯤꯃꯣꯅꯤ ꯄꯤꯈꯤꯕ ꯅꯨꯄꯤꯃꯆꯥ ꯑꯀꯤꯕꯒꯤ ꯊꯋꯥꯏ ꯃꯉꯣꯟꯗ ꯂꯥꯛꯁꯤꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯊꯧꯒꯠꯀꯗꯕꯅꯤ꯫ ꯐꯃꯨꯡꯗ ꯍꯧꯒꯠꯂꯒ ꯑꯩꯉꯣꯟꯗ ꯉꯁꯤ ꯑꯐꯕ ꯑꯃ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯀꯗꯕꯅꯤ, ꯃꯗꯨꯅ ꯂꯥꯏ ꯐꯠꯇꯕꯕꯨ ꯍꯜꯍꯟꯈꯤꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ, ꯅꯪꯒꯤ ꯅꯆꯤꯟꯅ ꯏꯁ꯭ꯋꯔꯒꯤ ꯋꯥꯍꯩ ꯍꯧꯅ ꯉꯥꯡꯊꯣꯛꯄꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩ, ꯌꯥꯝꯅ ꯄꯥꯡꯒꯜ ꯂꯩ, ꯍꯥꯏꯗꯣꯛꯄꯗ ꯄꯥꯡꯒꯜ ꯂꯩ, ꯏꯊꯣꯛꯄꯗ ꯄꯥꯡꯒꯜ ꯂꯩ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯍꯥꯏ, ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯪꯍꯜꯂꯤꯕ ꯄꯨꯝꯕ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯕ ꯌꯥꯅꯕ ꯏꯊꯣꯛꯇꯨꯅ ꯊꯝꯃꯨ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕꯁꯤꯡꯗꯨ ꯅꯃꯥꯡꯗ ꯊꯝꯃꯨ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯆꯍꯤ 32ꯒꯤ ꯆꯦꯐꯣꯡ ꯂꯣꯏꯅ ꯑꯆꯧꯕ ꯄ꯭ꯂꯥꯁꯇꯤꯛ ꯇꯕ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯩꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯏꯁ꯭ꯋꯔꯗ ꯍꯥꯏꯖꯈꯤꯕꯁꯤꯡ, ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯑꯩꯉꯣꯟꯗ ꯄꯥꯡꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯑꯩꯅ ꯑꯃꯨꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯩꯅ ꯉꯝꯃꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤꯕ ꯃꯌꯥꯝ ꯑꯃ ꯏꯁ꯭ꯋꯔꯅ ꯉꯝꯍꯟꯈꯤꯕꯒꯤ ꯔꯦꯀꯣꯔꯗ ꯂꯩꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯤꯇꯤꯡꯒꯨꯝꯕꯗꯁꯨ ꯍꯥꯟꯅꯒꯤ ꯑꯔꯤꯕꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯎꯏ꯫ ꯏꯁ꯭ꯋꯔꯗꯤ ꯊꯥꯖꯕ ꯌꯥꯕ ꯏꯁ꯭ꯋꯔꯅꯤ꯫ ꯅꯍꯥꯛꯀꯤ ꯃꯥꯏ ꯄꯥꯛꯄꯁꯤꯡꯗꯨ ꯅꯍꯥꯛꯅ ꯏꯊꯣꯛꯆꯕ ꯗꯔꯀꯥꯔ ꯂꯩ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯄꯥꯡꯕꯤꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯏꯊꯣꯛꯇꯨꯅ ꯊꯝꯕꯁꯤꯅ ꯅꯍꯥꯛꯀꯤ ꯑꯔꯨꯕ ꯇꯥꯟꯖꯥ ꯂꯥꯛꯄ ꯃꯇꯝꯗ ꯃꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯪꯒꯠꯅ ꯌꯦꯡꯕ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯆꯤꯟꯅꯗꯤ ꯍꯥꯏꯗꯣꯛꯎ꯫ ꯋꯥꯍꯩꯗ ꯄꯥꯡꯒꯜ ꯂꯩ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯈꯤ, ꯕꯥꯏꯕꯜꯗ ꯏꯍꯥꯟ ꯍꯥꯟꯅ ꯏꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯁꯤꯁꯨ ꯑꯃꯅꯤ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏꯈꯤ, ꯃꯉꯥꯜ ꯊꯣꯛꯁꯅꯨ, ꯑꯗꯨꯒ ꯃꯉꯥꯜ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯏꯁ꯭ꯋꯔꯅ ꯍꯥꯏꯈꯤ, ꯂꯨꯛ 4ꯗ ꯗꯤꯌꯥꯕꯣꯜꯅ ꯖꯤꯁꯨꯗ ꯍꯥꯏꯈꯤ, ꯖꯤꯁꯨꯅ ꯗꯤꯌꯥꯕꯣꯜꯗ ꯍꯥꯏꯈꯤ, ꯃꯩꯍꯧꯔꯣꯜꯗ ꯂꯤꯟ ꯑꯗꯨꯅ ꯏꯚꯇ ꯍꯥꯏꯈꯤ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ, ꯂꯥꯏ ꯐꯠꯇꯕꯅ ꯃꯍꯥꯛꯀꯤ ꯆꯤꯟ ꯑꯗꯨ ꯁꯤꯖꯤꯟꯅꯩ, ꯅꯪꯁꯨ ꯅꯪꯒꯤꯗꯨ ꯁꯤꯖꯤꯟꯅꯕ ꯐꯒꯅꯤ, ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯧ꯫ ꯊꯥ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯏ ꯐꯠꯇꯕꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯇꯧꯈ꯭ꯔꯦ꯫ ꯂꯥꯏ ꯐꯠꯇꯕꯁꯤ ꯍꯤꯡꯂꯤ, ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯂꯩ꯫ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅꯕꯒꯤꯗꯃꯛ ꯁꯣꯛꯅꯕ ꯅꯠꯇꯦ, ꯃꯥꯏ ꯄꯥꯛꯅꯕ ꯑꯗꯨꯗꯒꯤ ꯊꯦꯡꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯗ ꯂꯩꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯊꯣꯛꯄ ꯇꯥꯏ꯫ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯍꯟꯊꯍꯟꯗꯨꯅ, ꯅꯤꯡꯕ ꯀꯥꯏꯍꯟꯗꯨꯅ, ꯑꯐꯕ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ ꯍꯥꯏꯅ ꯍꯥꯏꯍꯟꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯁꯦꯡꯗꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯊꯤꯡꯖꯤꯟꯕ ꯇꯥꯏ꯫ ꯅꯪ ꯁꯣꯛꯅꯕ ꯇꯥꯏ, ꯁꯦꯡꯗꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯊꯤꯡꯖꯤꯟꯕ ꯇꯥꯏ꯫ 2 ꯇꯤꯃꯣꯊꯤꯒꯤ 1:5-7 2 ꯇꯤꯃꯣꯊꯤꯒꯤ 1:5-7 ꯑꯐꯕ ꯃꯔꯝꯒꯤꯗꯃꯛ ꯇꯤꯃꯣꯊꯤꯅ ꯀꯤꯕꯗꯨ ꯊꯦꯡꯅꯒꯅꯤ꯫ ꯃꯍꯥꯛꯁꯤ ꯄꯣꯜꯒꯤ ꯁꯦꯕꯣꯛ ꯑꯃꯅꯤ꯫ ꯄꯣꯜꯅ ꯆꯠꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯄꯨ ꯐꯥꯕꯤꯒꯅꯤ, ꯑꯣꯠꯄꯤꯒꯅꯤ, ꯐꯨꯕꯤꯒꯅꯤ꯫ ꯅꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯤꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗ ꯀꯅꯥꯅꯕꯨ ꯀꯤꯔꯣꯏꯗꯣꯏꯅꯣ? ꯑꯃꯦꯟ꯫ ꯇꯤꯃꯣꯊꯤꯗꯤ ꯏꯁ꯭ꯋꯔꯒꯤ ꯇꯥꯛꯊꯣꯛꯄ ꯅꯍꯥ ꯑꯃꯅꯤ꯫ ꯄꯣꯜꯅ ꯊꯦꯡꯅꯕꯤꯕꯗꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯩꯁꯨ
ꯁꯨꯃꯥꯏꯅ ꯇꯧꯔꯣꯏꯗ꯭ꯔꯥ? ꯑꯩꯗꯤ ꯈꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯑꯩ ꯈꯪꯗꯦꯕꯨ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯗꯨꯗ ꯄꯣꯜꯅ ꯅꯨꯡꯁꯤꯅ ꯋꯥꯔꯛꯄꯤꯗꯨꯅ ꯍꯥꯏꯈꯤ, ꯅꯪꯒꯤ ꯅꯕꯣꯛꯇ ꯑꯃꯗꯤ ꯅꯃꯥꯗ ꯂꯩꯈꯤꯕ ꯊꯥꯖꯕꯗꯨ ꯑꯩ ꯈꯪꯉꯤ꯫ ꯃꯗꯨꯒꯤ ꯊꯥꯖꯕꯗꯨ ꯅꯪꯉꯣꯟꯗꯁꯨ ꯂꯩ꯫ ꯊꯥꯖꯕꯗꯨ ꯍꯤꯡꯒꯠꯍꯜꯂꯨ꯫ ꯅꯪꯉꯣꯟꯗ ꯂꯩꯈ꯭ꯔꯕ ꯃꯨꯠꯀꯗꯧꯔꯕ ꯃꯩꯗꯨ ꯑꯃꯨꯛ ꯍꯨꯝꯗꯨꯅ ꯃꯩꯔꯤ ꯊꯣꯛꯍꯜꯂꯨ꯫ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯑꯀꯤꯕꯒꯤ ꯊꯋꯥꯏ ꯄꯤꯗꯦ, ꯑꯗꯨꯕꯨ ꯄꯥꯡꯒꯜꯒꯤ, ꯅꯨꯡꯁꯤꯕꯒꯤ ꯑꯃꯗꯤ ꯏꯆꯪ ꯊꯧꯕꯒꯤ ꯊꯋꯥꯏ ꯄꯤꯔꯤ꯫ ꯑꯃꯦꯟ꯫ ꯉꯁꯤ ꯀꯥ ꯑꯁꯤꯗ ꯅꯪꯕꯨ ꯐꯥꯖꯤꯜꯂꯤꯕ ꯑꯀꯤꯕ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯕ ꯗꯔꯀꯥꯔ ꯂꯩꯕ ꯃꯤ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯗꯨꯗꯒꯤ ꯍꯜꯂꯛꯇꯨꯅ ꯑꯩꯒꯤ ꯃꯪꯐꯥꯎꯅꯒꯅꯤ꯫ ꯏꯁ꯭ꯋꯔꯗꯤ ꯊꯥꯖꯕ ꯌꯥꯕ ꯏꯁ꯭ꯋꯔꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯌꯦꯛꯅꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯤꯒꯅꯤ꯫ ꯑꯃꯦꯟ꯫ ꯑꯍꯥꯟꯕ ꯁꯃꯨꯑꯦꯜꯒꯤ 3ꯗ ꯄꯗ 1ꯒ 2ꯒꯗ ꯌꯦꯡꯁꯤ꯫ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯃꯨꯑꯦꯜꯅ ꯑꯦꯂꯤꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯥ ꯇꯧꯖꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯗꯒꯤ ꯂꯥꯏꯕꯥꯎꯅꯆꯤꯡꯕ ꯑꯗꯨꯒ ꯁꯪꯁꯪ ꯎꯍꯟꯕꯤꯕꯅꯆꯤꯡꯕ ꯊꯣꯛꯈꯤꯗꯕ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯎꯍꯟꯕꯤꯕ ꯀꯌꯥ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯃꯤꯠ ꯇꯥꯡꯂꯕ ꯑꯦꯂꯤꯅ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯐꯠꯇꯕ ꯀꯔꯤꯁꯨ ꯃꯥꯟꯗꯦ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯨꯝꯂꯣꯏꯗꯧꯔꯤꯕꯅꯣ? ꯄꯗ 3ꯗ ꯍꯥꯏ, ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯒꯤ ꯅꯤꯡꯅꯁꯪꯗ ꯊꯥꯜꯂꯤꯕ ꯊꯥꯎꯃꯩꯗꯨ ꯃꯨꯠꯇ꯭ꯔꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯐꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯂꯥꯏꯅꯤꯡꯊꯧ ꯅꯤꯡꯅꯁꯪꯒꯤ ꯃꯅꯨꯡꯗ ꯁꯃꯨꯑꯦꯜꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒ ꯃꯩꯗꯤ ꯉꯥꯜꯂꯤ, ꯇꯧꯒꯗꯕ ꯂꯩꯔꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯋꯥꯔꯦ, ꯆꯣꯛꯊꯔꯦ, ꯇꯧꯅꯤꯡꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ, ꯎꯍꯟꯕꯤꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ, ꯃꯔꯝꯗꯤ ꯇꯥꯛꯊꯣꯛꯄ ꯑꯗꯨꯅ ꯃꯌꯥꯝꯕꯨ ꯃꯩꯒꯨꯝ ꯆꯥꯛꯍꯟꯗ꯭ꯔꯦ꯫ ꯑꯩꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯃꯌꯥꯝꯕꯨ ꯃꯩ ꯍꯧꯍꯟꯅꯕꯅꯤ꯫ ꯑꯃꯦꯟ꯫ ꯑꯩꯅ ꯉꯁꯤ ꯂꯥꯛꯆꯔꯤꯕꯁꯤ ꯅꯍꯥꯛꯅ ꯈꯪꯕ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯕ ꯂꯥꯛꯆꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯍꯥꯛꯁꯤ ꯌꯥꯝꯅ ꯐꯖꯩ, ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯃꯌꯥꯝ ꯑꯃ, ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃ ꯅꯪꯒꯤꯗꯃꯛ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯝꯂꯒꯗꯤ ꯅꯪ ꯑꯣꯏꯕ ꯌꯥꯏ, ꯑꯗꯨꯒ ꯄꯥꯝꯗ꯭ꯔꯒꯁꯨ ꯑꯣꯏꯗꯕꯁꯨ ꯌꯥꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯈꯥ ꯇꯝꯍꯟꯕꯤꯔꯕ ꯃꯍꯥꯛ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯅꯤꯡꯈꯥ ꯇꯝꯂꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯄꯗ 10ꯗ ꯐꯥꯎꯕ ꯄꯥꯊꯃꯤꯟꯅꯈꯤꯁꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯂꯦꯡꯊꯣꯛꯔꯛꯇꯨꯅ ꯁꯃꯨꯑꯦꯜ, ꯁꯃꯨꯑꯦꯜ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯁꯃꯨꯑꯦꯜꯅ ꯃꯁꯤꯗ ꯈꯨꯝꯂꯝꯃꯤ, ꯇꯥꯛꯄꯤꯌꯨ ꯏꯕꯨꯡꯉꯣꯒꯤ ꯅꯅꯥꯏꯅ ꯌꯥꯊꯪꯇꯕꯨ ꯉꯥꯏꯖꯔꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣꯅ ꯁꯃꯨꯑꯦꯜꯗ ꯍꯥꯏꯔꯛꯏ, ꯏꯖꯔꯦꯜꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯒꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯅ ꯃꯁꯤ ꯇꯥꯕꯗ ꯃꯇꯨ ꯆꯨꯡꯒꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠꯇꯨꯗ ꯑꯦꯂꯤꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯨ ꯊꯨꯡꯍꯟꯒꯅꯤ꯫ ꯑꯍꯧꯕꯗꯒꯤ ꯑꯔꯣꯏꯕꯗꯨ ꯐꯥꯎꯕ ꯑꯃꯠꯇ ꯆꯤꯠꯊꯕ ꯂꯩꯍꯜꯂꯣꯏ꯫ ꯑꯩꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡꯕꯨ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯔꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯈꯪꯂꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯅ ꯑꯩꯒꯤ ꯏꯊꯛꯇ ꯐꯠꯇꯕ ꯀꯌా ꯇꯧꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯕꯨ ꯈꯥꯝꯕ ꯂꯩꯇꯦ꯫ ꯌꯦꯡꯉꯨ, ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯨ ꯏꯁ꯭ꯋꯔꯒꯤ ꯅꯤꯡꯅꯁꯪ ꯃꯃꯥꯡꯗ ꯐꯠꯇꯕ ꯂꯝꯆꯠ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯆꯨꯝꯊꯣꯛꯄꯤꯔꯝꯗꯦ꯫ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯦꯂꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯪꯅ ꯃꯩ ꯍꯧꯅ ꯂꯩꯕ ꯗꯔꯀꯥꯔ ꯂꯩ꯫ ꯍꯣꯏ, ꯃꯤꯕꯨ ꯆꯨꯝꯊꯣꯛꯄꯗ ꯑꯩꯁꯨ ꯆꯣꯛꯊꯔꯕꯅꯤ꯫ ꯃꯤ 9,000ꯃꯨꯛ ꯅꯪꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕ ꯀꯥꯟꯗ ꯅꯪꯅ ꯑꯗꯨꯝ ꯆꯨꯝꯊꯣꯛ ꯂꯩꯔꯗꯤ ꯋꯥꯒꯅꯤ꯫ ꯃꯤꯁꯤꯡꯅ ꯑꯆꯨꯝꯕ ꯉꯥꯡꯗꯕꯒꯤ ꯃꯆꯤꯟꯅ ꯑꯃ ꯍꯥꯏꯔꯒ ꯑꯣꯏꯕꯅ ꯑꯃ ꯑꯣꯏꯕꯒꯤꯗꯃꯛ ꯑꯩ ꯆꯣꯛꯊꯔꯦ꯫ ꯑꯩꯕꯨ ꯃꯤ ꯀꯅꯥꯁꯨ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯇꯧꯔꯣꯏ꯫ ꯐꯠꯇꯅ ꯈꯟꯕ ꯑꯗꯨꯁꯨ ꯇꯧꯔꯣꯏ꯫ ꯃꯔꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯐꯠꯇꯕꯗꯒꯤ ꯑꯐꯕꯅ ꯍꯦꯜꯂꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯉꯥꯛꯇ ꯇꯥꯕꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯑꯐꯕ ꯄꯥꯎ ꯈꯛꯇꯒꯤ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯁꯤꯔ ꯑꯩꯈꯣꯏ?
Madu yamna pharoidra. Ngasi prithibida chatnariba niyam khudengmak hauzik oiriba khudengmak asi mibu singthanabagi amasung punsibu manghannabagi ngakta saitanna tauribani haibasi nahak khangdabra. Mayamgi pangjaba adugidamak lalle haijarami haibadi ishwarna aduki matik pharaga aphaba mayam ama taubiduna ithokpa yaba angakpa mayam ama leiribasida prithibida ngasi taunariba mayam siga Elibu sindoknabagidamak Ishwarna Samuelbu kaubikhi maramdi Ishwarna tagat tekpa thazaba leiba mi ama darkar leikhi. Mayam aibu tabiribro. Ishwarna tagat tekpa thazaba leiba mi ama darkar leikhi. Aikhoina aikhoigi mathangi mirolda aikhoigi thaumai asi sinarami. Masi yamna phai makhoigi phangpham thokpani. Adubu mairik macha amatang oirabasu leiriba phawbadi aina kanadasu sinakhiroi. Amen. Atopa mi sing sem sahankhini. Masigidamakta nang soknabatai. Ay ahal oisillae sahi yankhai sure. Ay ahal oisillae humpu sure natraga humpu manga sure. Khara leiraga humdra surani haibadu natte. Adubu ay phajana sari phajari wakhal fana khalli hakchang kalli thabak sukhini ishwar bu thagatli. Samuel di saukhalakpada ngairi. Elina ahal oisilakli. Sokthare mahakna haugatlaga leigadaba tumduna leithokre. David na awaba takhibadu karinano. Ningthausing lan satnaba matamda maduda David na yumda leithokhi. Hairiba numidangduni mahakna yumthakta Bathsheba ukhibadu. Mahakna tawpham thokpa lan adu chatlamba tarabadi mahakki punsida thengnakhiba awabadu thengnaramloi. Ay ngasidi church satningde haina haibayai. Adubu mayamna maphamduda nangbu darkar leibadagidi nangna maduda leibana hena darkar lei. Kananoma haraunaba chatpatauganu Ishwarna nongma aingonda haibikhi nangna Bible paraga aigidamakta karigumba ama tawbiribani haibadu to'o ai hana khangi madu nang nasagidamakta pazaribani. Aina nongmada pandub ahum paraga point hena phangi haibadu natte nahakna haudi hauraga loisindaba mi mayam asimagidamak ai ware. Nahakki tungi punsida phange haina pandam ama thambagidamak mayamda pukning thaugatchari mang ama thambiyu nahakna ujaningba ama thambiyu nangi punsida oirakpa pamba karigumba amaga nangi thamoida leibra. Pandam adugi matung inna chatnabagidamak aikhoibu Ishwarna sembikhibani aikhoina yaugadaba amadi thamgadabani. Aduna ai wahang ama hangjage nangi punsigidamak kari ubage. Punsida nahakna kari pambage. Madu ngaibada pukning hanthaganu maramdi thabak ama tawba haibasi matam changi adubu haukiba punsida Ishwarna pangbikhibadu ningsingu atopada tawkhibadu nangonda shu tawgani haibasi ningsingu aduna nangi mangdu namangda thamu madu tamna chatlu pukning hanthaganu ngasi mayamda loisinbagi wahai gidamak ai amuk thuna lakhini. Joyce Meyer Ministry haibasi mahakku akhoi mimyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chingchak natana amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer ge ministry da noi yawbi yagani cc by Aberdeen captioning ama nipan 00 taruk nipan taruk ani ama www.abercap.com Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.